Ipa Ipu singna Thambiramba Khorirol gi Wakhallon adu HOURAKLIBA Angang singda Chenhannaba HOTNABA gi Tangai Fadaba Lakle HAINA Social Welfare Minister HEIKHAM DINGO na PHONGDORAKLI Wafam asi Fiction and Poetry Club Manipuri na sinduna Club asina puthokpa mapau chefonggi kuntaruk suba masing fiction issue fongbagi thoramda Minister HEIKHAM DINGO na phongdokhibane Niti Ipa chuthekta leiba Department of Information and Public Relations ki auditorium da pangthokpa mapau fongbagi thoramaduda mahana makha tana hai ima leibak Manipuri si sana khonaba jagoi amadi isai da mangju thaduna chaliba maming leiba lamdam amane lamdam asigi maming leiraba aiba sing ming oina pallabada mabam kamal GC Tongbra Kabi Anganghal Amade Khwairapam Chawbana Chingbana Khorirol gi lamdasu Puwarida Achauba Phida ama kanduna lakle Matam amada laikai da Achauba Thauram ama oina Aiba Aibi Singidamak Saireng Saidinaba kaya pangthoklame Adubu matamna purakpa ahongba ama oina Hauzikti asigumba thauramase pangthokpa kaya ukidre Haugalakliba Angang singda Khorirol gi lamda khongdaningba changchang lawba nahagi masing yamna leiba ude Ipa Ipu gi haktaktagi leiraklaba Sahitya gi liklam asi mutkidanaba ngasigi HOURAKLIBA naha singna honaba tangai fade haina minister na makata na phongdokhi Thoramaduda Sahitya Academy ge Manipuri Language Advisory Board ki convener Professor Rajan Toizamba Mayang Langjing Jila Parishad member Kaisam Sohodep Amade MU ge Manipuri Department ke Associate Professor Dr. Chirom Rasketana President member oina saryaki Ipa Ipu sing han singna Thambiramba generation gi moi thawai yawjabagi adumni chapo तो वाई का नहीं कुछ नहीं समझे कोई क्या हो गया है तो अरे पास है ना वास हो ना तो कि नहीं भी वो कि कला संस्कृति माया तो कहीं ना से इन्फ्यूज हो तो कि वाली वो कि चरण तो कि वाली में तो मैं तो ना कोई हैंगिंग चरण नहीं है नहीं हमारे वो तो तब से नहीं है आई के अंदर से कोई समय के अंदर कोई अंगन को अंदर कोई अंगन में से मैं इवा saying itu apa yang mereka high was in susu yang ada locally and right of the public level that mai itu yang saya mau mengatakan mai tahu nak jawab kan kan mesti aku tahu yang isu sama boto tu kan yang ini bagi kan tu lagi baru ini mai bagi perjalanan ini sih high bagi sih tidak mai itu amat tak ada apa supaya itu terbiar apa ada apa koi mai sih sesuatu amal ni jangan kata कोई आंख से थोड़े भी सिंसिल जो कोई तो थोड़ा हापा का कोई तो सुना कोई तो वो वहाँ लोग चेहरे में करना मशीन भी एकदम से दिखे चौपट पर है बाबा अरे बाबा वही में दो ये मैंने नहीं है